Federation of Indian Blood Donors Organization FIBDO Jammu and Kashmir chapter na Sinduna Jammu gi Police Auditorium da ngarang dagi HOUNA NUMIT NINI CHUPNA India gi state KHUDINGMAKTAGI LAKPA delegates SINGNA SARUK YADUNA PANGTHOKLIBA FIBDO gi National Blood CONCLAVE BLOODCON 2025 ta MANIPUR gi OINASU MIOI tarukna SARUK YARI Manipur gi Blood Donation Organization ahum haibadi Helping Hand Manipur gi Premjit Moirangtem Avinash Thaudam Maibam Ulengamba AVVD Manipur gi Oina Kumarjit Sarangtem amadi mateng pangsi group Manipur gi oina loitongbam surasmitei amadi asangbam luangamba miteina saruk yari FIBDO gi chahi 15 mapung fabagi celebration ga loinana pangthokliba national conclave asigi ngarang ahanba numita hauzik parliament ta puthokliba national blood transfusion act asigi matangda khanaki Manipur gi oina su state asida hauzik mayok nariba e gi matangda marik chumna paudamduna khanaba fangki loinana hauzik FIBDO Manipur chapter gi president oiriba Premjit Moirang Tembo FIBDO Central Working Committee ki Joint Secretary oina ngarang phamkiba National Election da khankrei ngasi tarik kun fauba pangthokliba National Conclave asida Jammu and Kashmir gi MLA Devyani Singh Rana amadi Cabinet Minister Satish Sharma su saruk yari by state khudingdagi lakiba delegate singbu ikai khumnaba utpaga loinana lakliba delegation singi oiba wakalon sing phongdoknaki nini chanba numit asida National Blood Donation Camp pangthokpa asida Manipur gi oina saruk yari ba singdagi blood donate tauki Angi aham menumita karena kita si jadi parliament bill untuk tuliba blood lakna bagi matang yang pun karena ki amadi hari ek asila agadi ki 100% voluntary blood donation adu pangna ba na ki kana kona bani aduga yehena nuayo paw mana akoi Manipur ki Manipur state sector ki FIBDO ki akoi president oriba morangthem pindit ko akoi central working committee ki joint secretary wena kambira pasi yam nuai bamni isu asida akoi state singi wena loina akoi khanai Manipur gi joina akoi blood donation matang isu mayam am khanai akoi voluntary donation rate sang yam nemi ba si kam hai toro wakakani haibna si khanai aduga hena nuai ba mana akoi ngarang amusung ngasi pangthui ba thorom asida akoi mogi state asigi MLA amadi cabinet minister saruk yabiduna akoi blood donation da akoi drive ta yam aso mateng pang ba se si yamna thagat ngai ni amadi tamde ngai ni haina anje